मेगी तांग अहुमदगी उखिबा कुकी अमदी मेइतेगी ओइबा कांगलुकी इरांग असिदा मणिपुर लेंगाना साथी हंजलकबा हौरे हायरबसु कुकी मिलिटेंट सिंगना मेइतेई खुल सिंगदा मतम अमदा हेक्ता landarakpada matamda laingakna thingba ngamdre ngasi nongalamdai su Imphal West District ki kadangmanda kuki militant singna nongmei kapsilakpada khul ngakpa miui ama leikhidre todok asing ngasi nongalamdai pung 3 makhairom taba matamda thokibani afaba makhal ki khulai faiba kuki lalhouba singna Kangpokpi district ki Kangsu police station na konba singda dam gi singthak romdagi singya ga nakna leiba kadangban khun tamna nongmei kapsilaki sorangna pungkhai amarom nongmei kapsilakpa aduda meitei khul ngakpa miui ama nongmei maruna पानबदगी लाइकनब ngamdana leikhidre leikhidreba kun ngakpa mioi adugi maming ningomam jansbon atopa maming nanaw sei kunthra ga mathoi apokpa ningomam nanda kishore kawi maya langjing taning mayai laikai dagini ningomam jansbon gi failuda nongoi maru ani fanki thodok aduda ka hena I thokpo na maram boiraga mahap leng sangda puduna laikatnaba ngamdringai leikhidabani hari adubu leikhidreba haksang adu lokthoknaba honabda kuki militant singna landa fam oriba mafam oibana kudung sadaba kaya mayunakhi hari makha tarakpada ayuk pung mangarom taba matamda ningomam jansbon gi haksang lokthar matung Zelenski milen singda puraktuna thamki leikhidreba jansbon matam amada naharon thodang pokcheda paumi oyamki nakalamoromda kuki lalhouba singna landarakpada da khul ngakliba singi maikei da su khut hanuna nongmei kapnaki adum oinamak makhatana asok opan yawgi paw leitri hojiksu kadangban amasung akoygi mofam singda miyam amadi khul ngakpa singda mikup namam singda leiri haina press na pungo paw mon makhataragli